Arambai News Guwahati Damiti Longi Pau Tauri Singbu Yan Han Maktada Chingangbam Susitrani na Kurumjari. Hosingasiki Samlapa Mariba Pau Sing Lobirasi. Lakipur Kasar Human Rights Organization na sin langduna lagliba December tara thangza numita malemgi miyobagi hak kanba numit International Human Rights Day ki thoram Silchar Pensioners Bhavanda pangthokadori. Numirasi ki thoram parengi manung channa miyobagi hak amadi sanghati haiba hiramasida khananinabagi thoram amasu pangthokadori. Thoram asida Human Rights Activist Salam Dayanand Kasar College Silchar ki Professor Dr. Smriti Pal, Potharaba Principal Sumita Ghosh, Amadi Ingudam Binodna, Hiromasiga Marilina, Wangang Gatori. Lupki President Ahong Sangwam Irabod Amadi Working President Dr. Vivas Devna, Mipamapu Oigani. Thoromasida, Irei Bakja Amadi Micham Yamnasu, Lengbirakuna, Mapung Pahan Binaba, Lupki General Secretary Ingudam Binodna, Kangalakli. Bangladesh ta handak marak kuki chin miyamgi mathakta hingsagi thong kaya leptana chatharakpadagi Bangladesh thadokuna chenarakliba do miyobagi minungsigi wakhalon amadi achumba wayel pinanabagi pandamda mateng pangbinaba kuki inpi Manipurna India lenga ki amadi atopa tongan ba NGO singi migyeng chingsilakli Ngarang World AIDS Day ki thoram malemgi mafam kayada paktaknana pangthokhi Manipur da su maroiba thoromoina Imphal gi First Battalion Manipur Rifles ki ground da pangthokhi Jiribam da su numidasibu pangthokhi AIDS Priyanan Program Manager Child Welfare Ashram Targeting Intervention Jiribam na press da thadorok pachirolamagi matungina World AIDS Day ki thoram Jiribam da su chahi khudingi Child Welfare Ashram Jiribam na sinduna tongan ba mafam singda pangthoktuna lakli Jiribam gi Barak Circle yauna tongan ba mafam singda handaksu wall poster campaign painting loinana mass rally na chingba thoram singa loinana pangthokli Numirasibu pangthokpagi maroiba pandam di AIDS na laikhidraba singi mafamda ikai khumnaba utba amadi masidagi cheksin thorang lokhatnaba miyamda awareness pibani Loinana AIDS hariba si khoida karigumba chingnaba leiragadi community khudingmakna test tokthokpiu haina Child Welfare Ashram Jiribamgi maikidagi phongdorakli tentakpa maroiba pau khara ngasi December ani Assam Divas amadi Chukafa Divas state asigi mafam kayada paktakdana pangthokadori Assam amadi Meghalaya gi ngamkhai lamdamgi matangda leiriba chetnaba sigamari leinana Alisuba phase ki oina wari sanaba ngarangdagi haukhre ahanba regional committee gi mifam phamkhi Meghalaya dagi NCP MLA Saleng Sangmana Assam na yumlon nariba state ayambaga ngamkhai lamdamgi matangda chetnaba lei haina Assam gi mathakta maral sirakli Ngarangdagi Nagaland gi khwaidagi chawba event Hornbill Festival lebagasi gi Vice President Jagdeep Dhankar na chief guest oiduna pangthokre Festival asi numit tarani chupna pangthokadoribane adubu tokhaiba Frontier Nagaland gi matang ka mari leinana Enpo na festival asibu kanna boycott tawrakli Ngarang Nagaland gi humpusuba statehood day numita lebagasi gi President Draupadi Murmu na Nagaland miyamda yaifa pausel pirakhi Awang nungpokta HIV AIDS positive oiba miyoi masing khwaidagi yamna leiba state Mizoram na oiri India gi oinadi infection oibagi chang asi hanadagi chada 93 ta hantharakre Guwahati da handak ihan hanba oina pangthokliba Miss Trans North East Inglisingani kunithoi gi title Arunachal Pradesh tagi Luce Home na laukre First runners up na Guwahati dagi area dekana laukhi aduga second runners up na Dibrugarh dagi Risidia Sankarisan Loki. Arunachal Pradesh Public Service Commission na handak talokiba changeng amada wahang che lik oirambagi wathuk kamari lena Special Investigation Cell na miyoi ani amagasu ngarang phare. Hauzik phawda punna case asigamari lena miyoi kunmari phakre. Itanagar Imphal direct flight service lehenabagi damak Arunachal gi CM Pema Khandu amadi Manipur gi CM N Birenna wa khanaba haukre thabak oina pangthorakadori. Bollywood movie The Kashmir Files ki mayokta thina ngangkhiba Israel gi filmmaker Nadab Lapidna mahangna ngangkhiba wangang adugi matangda lale haijarakre Lebagasi gi Chief Justice of India D.Y. Chandrachurna ahum suboina nupi just ngaktagi oiba Supreme Court ki bench ama semkhre
RBI na ihan hanba phase gi oina digital rupee pilot sahar mari da launch tawkhre Guwahati da su yamna thunamak launch tawragani Nawab Kazim Ali Khan bu party gi mayok thabak tawi haibagi maralda Uttar Pradesh Congress tagi suspend tawkhre Gujarat ahanba phase gi assembly mikhal ngarang mapung phana loishinkhre Mumbai da su measles paktakna sandorakli hauzik phaw da punna laichada sinamara moitna angang nipan laikhitre India gi state ahum haibadi New Delhi Varanasi amadi Bengaluru da Digi Yatra ngarang lebagasigi Union Civil Aviation Minister Jyotiraditya Scindia na haudokhre masi passenger sing facial recognition technology gi kuthangda sak khangadori bane Mumbai da South Korean YouTuber nupi amagi mathakta lebak macha ta da bali chatchatlubagi maralda nupa ani Mumbai police na phakhre World Cup ki ngarang sanakhiba Costa Rica amadi Germany gi match ta nupi referee ahum changing oina ihan hanbo oina nupa gi match ta charge sinakhi China gi hanagi president Jiang Zemin laikhitre mahak masagi chahi marfutara taruk sukre India da Chinese president amoina ihan hanna lakhiba president mahakna oibani China da COVID case leptana phangba handak marak hengalakli ngarang khakta da lising kuntra taruki matakta phangki Ngarang sanakhiba FIFA World Cup ta Germany na Costa Rica bu mari anida duga Japan na Spain bu ani amada maithiba pikre amadi Afghanistan da dharmagam mari leinaba school amada bom pokhaibadagi punam mahairoi 18 laikhitre kulhumdoina asoga panangkhre Ngasi yuna di Arambai News Guwahati da Mithilon gi paw sandok chaba matang sa loisin jabaga loinana tabiri basingbo amkaso hanna kurumjari